ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯁꯤꯗꯤ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯐꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝ ꯆꯥꯅ ꯊꯝꯒꯗꯕ ꯂꯥꯏꯁꯪꯒꯤ ꯖꯒꯥ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯣ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯗꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯈ꯭ꯔꯦ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯍꯦꯟꯖꯜꯂꯛꯂꯤ 12 ꯇꯥꯁꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪꯅꯐꯝ ꯑꯣꯏꯔꯤꯕ ꯍꯩꯈꯥ ꯃꯈꯣꯡ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯍꯦꯛ ꯁꯥꯟꯅꯕ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯛꯄ ꯍꯧꯔꯛꯏ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯒꯦꯐꯦꯛꯁꯇꯣ ꯉꯁꯥꯏ ꯑꯃꯨꯁꯅꯥꯅ ꯄꯤꯔꯛꯄ ꯑꯃꯨꯕ ꯄꯣꯠ ꯃꯌꯨꯝ ꯑꯗꯣ ꯄꯥꯏꯔꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯀꯔꯅꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯥꯕꯨꯡꯒꯤ ꯌꯨꯝ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯡꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯁꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯒꯦꯐꯦꯛꯁ ꯊꯥꯕꯨꯡꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯔꯤ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯊꯥꯕꯨꯡꯅ ꯈꯪꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯃꯤꯒꯤ ꯌꯨꯝꯗ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯄꯣꯠ ꯐꯨꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯔꯣꯏ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯐꯥꯔꯕꯗꯤ ꯑꯩ ꯍꯤꯡꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ ꯊꯥꯕꯨꯡꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯒ ꯌꯦꯡꯅꯗꯨꯅ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯥꯊꯤꯅ ꯐꯨꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩ ꯀꯅꯥꯝꯇꯗ ꯎꯍꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯦꯐꯦꯛꯁ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯡꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯛꯂꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯒꯦꯐꯦꯛꯁ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯒꯦꯐꯦꯛꯁ ꯇꯞꯅ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯐꯝꯊꯔꯒ ꯂꯩꯕꯥꯛ ꯑꯗꯣ ꯀꯔꯅꯤꯅ ꯈꯣꯠꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯁꯣꯝꯗꯅ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯌꯨꯝ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅꯕꯨꯗꯤ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯅ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯑꯁ ꯌꯥꯔꯦꯁꯦ ꯇꯨꯝꯃꯅꯕ ꯇꯧꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯕꯨꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯃꯥꯡꯒꯤ ꯃꯇꯣꯟ ꯑꯗꯨꯗ ꯗꯨꯡ ꯗꯨꯡ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯨꯝꯅꯕꯒꯤꯗꯃꯛ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯨꯡꯅ ꯍꯩꯁ ꯀꯔꯤꯅꯣꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯨ ꯑꯩꯒꯤ ꯅꯥꯀꯣꯡꯗꯔꯅꯦ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯍꯣꯏ ꯑꯩꯁꯨ ꯇꯥꯏꯌꯦ ꯍꯩ ꯍꯧꯒꯠꯂꯨ ꯌꯦꯡꯉꯨꯁꯤ ꯑꯧ ꯌꯦꯡꯉꯨꯁꯤ ꯃꯁꯤ ꯀꯤꯒꯦ ꯍꯥꯏꯗꯤꯅꯦ ꯑꯁ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ ꯍꯨꯏꯅ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ ꯍꯨꯏꯅ ꯁꯨꯃꯥꯡꯗ ꯁꯪꯒꯣꯏꯗ ꯈꯣꯠꯄꯁꯦ ꯇꯧꯍꯩꯗꯦ ꯍꯥꯏꯅꯤ ꯃꯥꯡꯒꯣꯟꯗꯒ ꯈꯣꯠꯂꯝꯃꯗꯤ ꯂꯣꯏ ꯀꯥꯏꯔꯅꯦꯕ ꯍꯣꯏ ꯍꯧꯒꯠꯂꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯊꯣꯛꯂꯛꯈꯤ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯄꯣꯠ ꯐꯨꯝꯅꯕ ꯍꯣꯠꯅꯔꯤꯕ ꯒꯦꯐꯦꯛꯁꯅ ꯍꯩꯁ ꯀꯩꯅꯣꯗ ꯃꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯑꯩ ꯄꯣꯠꯁꯤ ꯄꯔꯞ ꯐꯨꯝꯃꯝꯃꯒ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯆꯠꯈꯤꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯦꯐꯦꯛꯁꯇꯣ ꯄꯣꯠ ꯑꯗꯨ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯒꯔ ꯇꯧꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯒꯦꯐꯦꯛꯁꯇꯣ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯆꯪꯅꯕ ꯆꯦꯟꯈ꯭ꯔꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯒꯦꯐꯦꯛꯁꯅ ꯆꯦꯟꯈꯤꯕꯗꯨꯗ ꯊꯥꯕꯨꯡꯅ ꯍꯩ ꯀꯅꯥꯅꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯅꯩ ꯑꯗꯨꯝꯅ ꯊꯥꯕꯨꯡꯅ ꯀꯅꯥꯅꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯒꯦꯐꯦꯛꯁꯇꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯤꯅ ꯇꯥꯟꯅꯔꯨꯔꯅꯨ ꯌꯥꯔꯦꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯟꯈ꯭ꯔꯕꯁꯤꯕꯨ ꯇꯥꯟꯅꯔꯨꯔꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯨꯡꯁꯨ ꯍꯣꯏꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯂꯩꯁꯜꯂꯛꯄꯗ
ꯆꯨꯔꯤ ꯃꯈꯥꯁꯤꯗ ꯃꯥꯒꯤꯁꯤ ꯄꯣꯠꯁꯤ ꯐꯨꯝꯗꯧꯒꯤ ꯇꯧꯔꯤꯕ ꯖꯥꯠꯅꯤꯅꯦ ꯀꯌꯥꯗ ꯃꯧꯐꯠꯈꯤꯗ꯭ꯔꯤꯕ ꯃꯤꯅꯣꯅꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯩ ꯃꯃꯥ ꯀꯩꯅꯣ ꯁꯤꯗ ꯑꯃꯨꯕ ꯑꯃ ꯇꯥꯔꯤꯕꯁꯤꯅ ꯍꯩ ꯃꯁꯤ ꯄꯥꯏꯌꯨ ꯂꯥꯎꯅꯨꯀꯣ ꯍꯌꯦꯡ ꯑꯣꯖꯥ ꯑꯃꯥꯏꯕꯗꯣ ꯀꯧꯔꯒ ꯌꯦꯡꯍꯟꯒꯦ ꯍꯩ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯊꯨꯝꯃꯣꯛ ꯑꯃꯅ ꯀꯨꯞꯁꯤꯜꯂꯝꯁꯤ ꯑꯗꯨꯒ ꯑꯁꯤꯗꯒꯤ ꯅꯨꯡꯗꯨꯝꯁꯦ ꯑꯁꯤꯅ ꯅꯟꯁꯤꯜꯂꯝꯁꯤ ꯑꯥꯏ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯃꯥ ꯑꯁ ꯀꯅꯥ ꯈꯪꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯍꯨꯏꯅ ꯀꯩꯅ ꯑꯃꯨꯛ ꯆꯦꯜꯂꯝꯃꯗꯤ ꯍꯣꯏꯅꯦꯍꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯆꯠꯂꯣ ꯊꯨꯝꯃꯣꯛꯇꯣ ꯄꯨꯊꯣꯔꯛꯑꯣ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯗꯨꯅ ꯊꯨꯝꯃꯣꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯦꯐꯦꯛꯁꯅ ꯆꯤꯊꯔꯝꯂꯕ ꯃꯌꯨꯝ ꯑꯗꯣ ꯊꯨꯝꯃꯣꯛ ꯑꯗꯨꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯊꯛꯇ ꯊꯥꯕꯨꯡꯅ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯃ ꯅꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯍꯩ ꯑꯩꯅ ꯉꯁꯤ ꯀꯧꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯔꯥꯡꯗꯤ ꯅꯍꯥꯛꯅ ꯑꯩꯅꯁꯨ ꯌꯥꯗꯕꯗ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯂꯧꯍꯧꯔꯤꯕ ꯏ ꯈꯨꯖꯣꯛ ꯈꯔꯗꯨꯕꯨ ꯅꯍꯥꯛꯅ ꯂꯧꯔꯒ ꯅꯪꯅ ꯊꯛꯇꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯍꯥꯛꯅ ꯊꯕꯛ ꯈꯔ ꯇꯧꯒꯗꯕꯅꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕు ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯥꯕꯨꯡ ꯅꯠꯇ꯭ꯔꯒꯅ ꯌꯥꯏꯐꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕꯅꯤ ꯉꯔꯥꯡ ꯅꯍꯥꯛꯅ ꯉꯝꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯉꯝꯅꯅꯕ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯁꯅꯥꯅ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯆꯨꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨ ꯍꯥꯠꯇꯣꯛꯂꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯊꯋꯥꯏ ꯆꯥꯛꯂꯛꯀꯅꯤ ꯃꯈꯣꯏꯅ ꯊꯋꯥꯏ ꯆꯥꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯤ ꯍꯥꯏ ꯆꯠꯂꯨ ꯔꯥꯏꯃꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯍꯥꯠꯇꯣꯛꯂꯦ ꯍꯥꯏꯔꯒ ꯅꯍꯥꯛꯅ ꯊꯋꯥꯏ ꯑꯗꯣ ꯁꯤꯗ ꯄꯣꯔꯛꯀꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯃꯅꯝ ꯈꯪꯗꯨꯅ ꯂꯥꯛꯂꯕ ꯊꯥꯕꯨꯡ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯉꯁꯤꯁꯨ ꯑꯁꯨꯃꯛ ꯆꯪꯗꯨꯅ ꯃꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯄꯤꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯍꯦꯛꯇꯃꯛ ꯐꯥꯔꯒ ꯍꯥꯠꯇꯣꯛꯂꯒ ꯄꯨꯔꯛꯂꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯃꯍꯥꯛ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯊꯥꯔꯛꯄ ꯂꯥꯏꯃꯨ ꯑꯗꯣ ꯁꯣꯝꯗ ꯄꯤꯁꯛꯀꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯁꯛꯅ ꯑꯩ ꯁꯤꯗꯤ ꯂꯥꯏꯃꯨ ꯅꯠꯇꯕ꯭ꯔꯅꯦ ꯀꯅꯥꯅꯣ ꯃꯥꯅ ꯊꯤꯔꯤꯕꯁꯤꯕꯣ ꯐꯩ ꯇꯧꯁꯤꯅꯨ ꯍꯩꯁ ꯃꯥꯒꯤꯁꯤꯗꯤ ꯑꯩꯒꯤ ꯏꯁꯨ ꯏꯃꯧ ꯑꯃꯗꯤ ꯏꯆꯥꯁꯤꯡꯅ ꯇꯨꯝꯕ ꯀꯥ ꯑꯁꯣꯝꯗ ꯆꯪꯈ꯭ꯔꯗꯅ ꯑꯉꯥꯡ ꯃꯆꯥ ꯆꯦꯔꯤꯕꯅꯤ ꯏꯃꯧꯗꯨ ꯑꯉꯥꯡ ꯑꯗꯨꯁꯨ ꯏꯁꯨ ꯑꯗꯨꯁꯨ ꯄꯤꯛꯆꯔꯤꯕꯅꯤ ꯂꯥꯏꯃꯨ ꯑꯁꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯈꯤꯒꯅꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡ ꯂꯩꯕ ꯀꯥꯗ ꯃꯥꯅ ꯆꯪꯕ ꯌꯥꯕ ꯅꯠꯇꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯄꯤꯁꯛꯇꯣ ꯉꯥꯏꯍꯥꯛꯇꯪ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯗꯣ ꯄꯣꯔꯣꯛ ꯑꯍꯨꯝꯂꯛ ꯈꯨꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔꯁꯨ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯄꯤꯁꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯥꯏ ꯁꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯃꯗꯤ ꯃꯤꯒꯤ ꯃꯈꯨꯠ ꯃꯁꯥꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯤꯍꯜꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯂꯥꯏ ꯑꯗꯣ ꯇꯥꯏꯅꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯜꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯅ ꯃꯄꯥꯟꯂꯥꯡꯗ ꯀꯧꯊꯣꯛꯂꯤ ꯑꯗꯨꯒ ꯄꯤꯁꯛꯅ ꯍꯥꯏꯌꯨ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯟꯊꯥꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯍꯥꯛ ꯑꯁꯤ ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯁꯤ ꯅꯍꯥꯛ ꯎꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯈꯔ ꯉꯛꯆꯥꯟꯅꯕꯒꯨꯝ ꯑꯩꯗꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯊꯥꯕꯨꯡ ꯍꯣꯏꯗꯅꯤ ꯍꯩ ꯑꯄꯪꯕ ꯂꯥꯏꯃꯨ ꯅꯍꯥꯛꯅ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯑꯩ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯗꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯔꯤꯅꯣ ꯅꯍꯥꯛꯀꯤ ꯁꯤꯟꯊꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯥꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯇꯛꯈꯠꯂꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ
ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯤꯟꯊꯥꯅ ꯊꯥꯕꯨꯡ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯥꯕꯨꯡ ꯌꯥꯏꯐꯕꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯖꯤꯕ ꯑꯃ ꯍꯦꯛꯇꯃꯛ ꯍꯥꯠꯂꯒ ꯃꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯁꯤꯟꯊꯥ ꯑꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯏ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯀꯔꯤ ꯊꯥꯕꯨꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯅꯠꯇ꯭ꯔꯣ? ꯑꯁꯣꯝꯅ ꯍꯪꯂꯨꯕꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯨꯁꯅꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ? ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯂꯩ? ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯈꯤꯕ ꯀꯔꯤ ꯂꯩꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯃꯨꯁꯅꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯥꯒ ꯑꯩꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯌꯦꯡ ꯁꯤꯔꯛꯂꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯃꯨꯁꯅꯥꯅ ꯁꯤꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯔꯦꯜ ꯑꯗꯣ ꯆꯍꯤ 7 ꯑꯩꯅ ꯏꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯄꯨ ꯑꯣꯠ ꯅꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯗꯨꯛ ꯀꯨꯏꯅ ꯋꯥꯒꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯗꯣ ꯂꯣꯏꯁꯤꯟꯈꯤꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯏꯟꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯨꯝꯕ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯨꯝꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩ ꯃꯥꯟꯅꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯕꯨ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯅꯤꯡꯇꯝꯅ ꯑꯃꯨꯁꯅꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯆꯍꯤ 7 ꯑꯣꯠ ꯅꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤꯁꯨ ꯄꯥꯟꯗꯝ ꯐꯪꯂꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯃꯨꯁꯅꯥ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯗꯤ ꯑꯆꯝꯕ ꯑꯃꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯦ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ, ꯌꯥꯝꯂꯕ ꯂꯥꯏ ꯀꯌꯥꯅꯤ꯫ ꯂꯣꯏꯁꯤꯟꯈꯤꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯗ ꯑꯩꯅ ꯁꯤꯡꯅꯔꯨꯕ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝꯅ ꯊꯤꯅ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛꯇ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯅꯪꯅ ꯈꯪꯂꯤꯕꯁꯤ ꯑꯃꯨꯁꯅꯥ ꯈꯛꯇꯔꯥ? ꯑꯩꯕꯨꯗꯤ ꯅꯪꯅ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯤꯁꯛꯇ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯁꯣꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯥꯏꯃꯨ ꯑꯗꯣ ꯈꯨꯗꯨ ꯀꯨꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯒꯤ ꯅꯇꯤꯛ ꯅꯉꯥꯟꯕꯨꯁꯨ ꯈꯪꯖꯩ, ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯒꯤꯁꯨ ꯃꯇꯤꯛ ꯃꯉꯥꯟ ꯑꯩꯅ ꯈꯪꯉꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯇꯤꯛ ꯅꯉꯥꯜ ꯑꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯏꯕꯗꯤ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ, ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯨ ꯀꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯒꯅꯤ꯫ ꯑꯃꯨꯁꯅꯥ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯦꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯐꯕ ꯊꯕꯛꯀ ꯐꯠꯇꯕ ꯊꯕꯛꯀ ꯌꯦꯡꯅꯔꯨꯔꯕꯗꯤ ꯐꯠꯇꯕ ꯊꯕꯛꯅ 139ꯗꯤ ꯍꯦꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯔꯒꯅꯨ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯣ꯫ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯃꯨꯁꯅꯥ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯊꯕꯛ ꯑꯃ ꯂꯩ, ꯃꯗꯨ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯄꯤꯁꯛꯅ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯥꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯂꯨꯈꯨꯝꯒꯤ ꯃꯇꯣꯟꯗ ꯆꯐꯨ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯏꯪꯕ ꯏꯁꯤꯡ ꯈꯔ ꯂꯩꯔꯤꯕꯅꯤ꯫ ꯏꯁꯤꯡ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯏꯁꯤꯡ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯎꯁꯤꯟ ꯉꯥ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯎꯁꯤꯟ ꯉꯥ ꯑꯁꯦ ꯆꯍꯤ ꯑꯃꯗꯒꯤꯅ ꯆꯍꯤ ꯑꯃ ꯐꯥꯎꯕ, ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯎꯁꯤꯟ ꯁꯤꯟꯔꯤꯕ ꯉꯥ ꯑꯁꯤꯅ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯣꯛꯇꯨꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯒ ꯉꯥ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯎꯁꯤꯜ ꯑꯃꯃꯨꯛ ꯆꯐꯨ ꯑꯗꯨꯗ ꯌꯣꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯉꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯉꯥ ꯑꯗꯣ ꯅꯪꯅ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯕ ꯊꯨꯒꯥꯏꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯇꯧꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯄꯨꯡꯁꯣꯟ ꯁꯣꯟꯊꯈ꯭ꯔꯒꯗꯕꯅꯤ꯫ ꯚꯥꯞ ꯇꯥꯔꯦꯗꯅ? ꯑꯧ, ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯈꯤꯕ ꯌꯥꯔꯗ꯭ꯔꯥ? ꯉꯥꯏꯈꯣ, ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯤ꯫ ꯑꯇꯩ ꯀꯔꯤ ꯃꯍꯥꯛꯅ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯀꯗꯕꯅꯤ꯫ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯑꯧ, ꯐꯒꯅꯤ꯫ ꯐꯔꯦ ꯆꯠꯂꯨ꯫ ꯑꯁꯣꯝꯅ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯂꯥꯏꯃꯨ ꯑꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯦ? ꯅꯍꯥꯛ ꯉꯁꯤꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯡꯅꯅ ꯂꯥꯛꯏꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ, ꯅꯍꯥꯛꯅ ꯊꯥꯔꯛꯂꯤꯕꯁꯤ ꯑꯩ ꯑꯁꯤ ꯊꯥꯕꯨꯡꯒꯤ ꯃꯌꯨꯝꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ꯭ꯔꯥ? ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯅ
ꯀꯌꯥꯗ ꯊꯤꯅ ꯂꯥꯛꯅꯈ꯭ꯔꯕ ꯑꯗꯨꯒ ꯀꯌꯥꯗ ꯊꯤꯅꯁꯨ ꯆꯩꯔꯛꯈ꯭ꯔꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯑꯗꯨꯅꯤ ꯈꯜꯂꯒ ꯆꯪꯂꯨꯔꯤꯕ ꯑꯗꯨꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯤ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯅꯤ ꯅꯉꯣꯟꯗꯒꯤꯁꯨ ꯃꯍꯥꯛꯅ ꯍꯩꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯤꯔꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏ ꯑꯣ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯅꯈꯣꯏ ꯑꯃꯥꯏꯕ ꯃꯁꯦꯝ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯖꯔꯣ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯣꯏꯁꯨ ꯑꯣꯏꯗꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯑꯩꯕꯨ ꯁꯤꯟꯅꯔꯛꯂꯒꯅꯨ ꯅꯍꯥꯛꯅ ꯄꯥꯝꯂꯕꯗꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯍꯥꯏꯌꯨ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯁꯅꯥꯅ ꯉꯥꯏꯈꯣ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯥꯛꯂꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒ ꯑꯩꯒ ꯌꯥꯅꯈꯤꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯉꯁꯤꯒꯤ ꯈꯨꯗꯛ ꯑꯁꯤꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯛꯅꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯥꯏꯕꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯗꯅ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯑꯗꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯑꯃꯨꯁꯅꯥꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣই ꯑꯁꯨꯝꯅ ꯌꯥꯝꯅ ꯙꯝꯀꯥ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯨꯁꯅꯥꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯃꯥꯏꯕꯗꯣ ꯄꯤꯁꯛ ꯀꯧꯕꯅꯤ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯁꯅꯥꯅ ꯑꯣ ꯑꯃꯥꯏꯕ ꯄꯤꯁꯛ ꯑꯣꯏꯔꯦ ꯐꯔꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯃꯨ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯐꯩ ꯈꯪꯒꯅꯤ ꯑꯩꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨꯕꯨ ꯃꯀꯣꯛ ꯉꯥꯎꯍꯟꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯨ ꯀꯥꯝꯖꯤꯟꯈꯤꯕꯗꯒꯤ ꯂꯥꯏꯃꯨ ꯑꯁꯤ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯐꯩ ꯑꯃꯥꯏꯕ ꯄꯤꯁꯛ ꯅꯪꯅ ꯃꯃꯥꯡ ꯍꯟꯗꯛꯇꯒꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯣ ꯐꯩ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯨꯁꯅꯥꯅ ꯂꯥꯏꯃꯨ ꯍꯤꯡꯆꯥꯕꯤ ꯑꯃꯕꯨ ꯀꯧꯊꯣꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯍꯥꯛꯅ ꯄꯤꯁꯛꯀꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯔꯥꯛ ꯑꯈꯪ ꯈꯔ ꯄꯤꯔꯨꯆꯣ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯃꯉꯣꯟꯗ ꯂꯥꯟꯒꯤ ꯕꯥꯇꯣꯟ ꯇꯧꯔꯛꯏ ꯍꯥꯏꯕꯗꯣ ꯎꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯂꯥꯏꯃꯨ ꯑꯗꯣ ꯊꯥꯗꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯂꯥꯏꯃꯨ ꯑꯗꯣ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯀꯨ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯂꯤ ꯁꯣꯝꯗꯗꯤ ꯄꯤꯁꯛꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯁꯛꯀꯤ ꯍꯤꯡꯈꯣꯜꯒꯤ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯀꯨ ꯑꯗꯨꯅ ꯂꯦꯞꯂꯒ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯅ ꯃꯀꯨ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯍꯤ ꯀꯔꯤꯅꯣꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯃꯀꯨꯅ ꯈꯣꯡꯂꯤꯕꯁꯤꯗꯤ ꯇꯧꯍꯩꯗꯦꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯇꯞꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯠꯇ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ ꯑꯗꯨꯒ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯃꯤꯠ ꯂꯥꯎꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯀꯨ ꯑꯃꯅ ꯌꯣꯡꯆꯥꯛꯇ ꯂꯦꯞꯂꯒ ꯈꯣꯡꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯅ ꯃꯁꯤꯗꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯍꯥꯛꯅ ꯃꯥꯒꯤ ꯂꯥꯏꯃꯨ ꯑꯗꯨꯗ ꯈꯔ ꯙꯝꯀꯥ ꯇꯧꯈꯤꯕꯗꯨꯗ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯪꯉꯝꯂꯒꯅꯤ ꯐꯩ ꯀꯅꯥꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏ ꯃꯀꯨ ꯅꯪ ꯅꯁꯛ ꯈꯪꯉꯤ ꯑꯩꯅ ꯂꯥꯎ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯂꯒ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯁꯤ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯑꯩꯅ ꯅꯋꯥ ꯂꯧꯒꯗꯕ ꯅꯠꯇꯦꯀꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯀꯨ ꯑꯗꯣ ꯍꯧꯅ ꯈꯣꯡꯂꯒ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯀꯣꯛꯀꯤ ꯀꯣꯛꯇꯣꯟ ꯑꯀꯣꯏꯕꯗ ꯎꯔꯨ ꯎꯪꯗꯨꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯤꯁꯛ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯁꯥ ꯑꯗꯨ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯤ ꯄꯤꯁꯛꯀꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯀꯨ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯍꯤꯡꯆꯥꯕꯤ ꯂꯥꯏꯃꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯩꯁꯨ ꯁꯨꯗꯨꯅ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯅ ꯃꯁꯝ ꯃꯅꯥ ꯑꯗꯨꯅ ꯏꯁꯥꯡ ꯁꯥꯡꯅ ꯊꯥꯙꯔꯒ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ
ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯍꯤꯡꯆꯥꯕꯤ ꯂꯥꯏꯃꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯍꯥꯛ ꯈꯪꯉꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯂꯥꯟꯒꯤ ꯕꯥꯇꯣꯟ ꯊꯔꯛꯂꯤꯕꯅꯤ ꯅꯪꯅ ꯉꯝꯂꯒꯅ ꯃꯥꯕꯨ ꯍꯥꯠꯂꯨ ꯃꯥꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯔꯕꯅꯤ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣ ꯑꯩꯗꯤ ꯂꯥꯟꯒꯤ ꯄꯥꯎ ꯄꯤꯕ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯣꯛꯂꯒ ꯃꯀꯨ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯤ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯥꯏꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯁꯤꯡꯅꯔꯛꯂꯕ ꯐꯩ ꯈꯪꯒꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯈꯣꯏ ꯃꯤꯈꯣꯏ ꯃꯤꯑꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇ꯭ꯔꯤ ꯃꯁꯤꯗꯤ ꯏꯁꯥꯒꯤ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ ꯑꯁꯨꯛ ꯅꯥꯄꯜ ꯆꯥꯎꯕ ꯍꯧꯖꯤꯛ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯌꯥꯗ ꯊꯤꯅ ꯑꯋꯥꯕ ꯄꯤꯈ꯭ꯔꯕ ꯐꯩ ꯑꯃꯨꯁꯅꯥ ꯅꯍꯥꯛ ꯑꯃꯥꯏꯕ ꯄꯤꯁꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦꯗꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯤꯁꯛ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯁꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯑꯁꯤ ꯈꯤꯇꯪ ꯇꯦꯟꯖꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯍꯦꯛ ꯐꯔꯛꯄꯒ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯁꯥꯡꯅ ꯍꯥꯞꯆꯔꯛꯈꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ